ꯃꯃꯥꯡꯗ 38ꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯁꯥꯒꯤ ꯄꯤꯈ꯭ꯔꯕ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯅꯤꯡꯊꯧꯈꯣꯡꯈꯥ ꯈꯨꯅꯧꯗꯒꯤ ꯑꯣꯀ꯭ꯔꯝ ꯌꯣꯏꯍꯦꯟꯕꯒꯤ 50 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯚꯣꯂꯨꯟꯇꯔꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯝ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃꯗꯤ organ donation camp ama sanamahi sanglen ningthokkhre khunauda ngasi pangthokkhre thoram adu Indian Red Cross Society IRCS Bisnupur District Branch YDA Paso Farmers Club Aramai Tenggol Unit 32 Department of Transfusion Medicines RIMS ADC Bisnupur Lining to sanamahi thogal kanglup amadi apunba mairapaibi kha khunau na kutsamnana sinduna pangthokpani Thauram aduda Rajya Sabha gi MP su oiriba Manipur gi ningthau Laisemba Sana Zauba Bisnupur AC gi MLA Govindas Konthokjam IRCS Bisnupur District Branch ki Chairman Dr. Wahengbam Gulapi Mitai Maitai Tribe Union gi Secretary Administration Mutum Churamani Thasco gi Ex-President Sagakpam Mangol Donor Yohenba gi Apokpi Okram Ongbi Chauba Leima Department of Transfusion Medicines RIMS ki Senior Resident Dr. Hairang Khongjam Ranjanana Athoiba Mithunglen Singh Amadi Wangangloi oina sarukia ki Thauramada MP Laisemba Sana Zaubana Fongdokhibada condition yaudana mioi babu mateng pang bahaiba asidagi henba dharma leite maramasina ngasi blood donation amadi organ donation tauriba asigumna donor masing henna thoklaktuna hospital da anaba singi mateng pang na ba aikoi khuding makna khonarasi hai ki MLA Govindas Konthokjamna Fongdokhibada mi ama oina poklaba aikoina mi amagi sajat chatlaba mi na mi bu nungsiraba humanitarian service Daunabagi wakal asi poknaraklagadi Malem asida khatna chainabadagi lal thokliba asi thokloi ngasi yohenmana pibada natana organ donate tawriba asigum masing yam khatlaklagadi laibak asi santi oirakpadasu mateng oigani haiki ngasi gi blood donation camp aduda miyo yangkai mathoi pinaba register tawbada taramari default chatuna masagi nifunipan lak subo oina piriba okram yohenba amadi mahaki loinabi amusana amadi masagi yangkai humdoirak subo oina piriba IRCS Bisnupur District Branch ki Secretary Dr. Huidram Roman yauna nupi ani yauraga mioi kuntra taret na ki Thoram gi sarakama oina Laying Thau Sanamahi Sanglen gi akoiba amadi lamjang lambi gi nakiyata uchara chamyang khairam su thaki